मणिपुर हौजिक कन्ना चतरक्लिबा गन कल्चर असी थिंगलबा मतमदता तंगदु लेताबा लमदम अमा मसा मथंता हंजिलकनी हाइना नोंगचुब इम्फाल पलेम इमा अपुनब लुप निम्पाल गी जनरल सेक्रेटरी शांति लेमना फोंदोखरे वाफम असी हौखिबा फेब्रुवारी 19 सखंगदबा सिंगना कैसामपाट कैसाम लेकाइदा लेबा इमा शक्ति सदन होम अमदी नेसोगी एडवाइजर सिनाम प्रकाश की मयुमदा मसखंगदबा मियोय कया अमल लाकलगा अकाय अतोय थोखनखिबा थौदोकपु यानिंगदबा फोंदोकतुना ngasi कैसामपाट कैसाम लेकाय कम्युनिटी हॉलदा निम्पाल की थौमी सिंगल लमदम अदोमगी मैरा पाइबी सिंगल लोइनना फमखिबा वकत मिफम गमरी लेनना फोंदोखिबने वकत मिफम अदुदा We want justice, justice delay is justice denied, stop terrorizing people, haibana chingba thaba prekar kaya supaikhe. Santi leimana hai, hauzik lamdam asigi miyamna thengnariba awaba asi mitop singna lammunabagi damakta thokliba irangne. Nakalam romda chatnabi amagum gun culture ki mawongda lakliba ase lengak nakupna mideng changbiyo gun culture ki thawong asi muthatlaba matungda lamdam asi masa mathanta tangdu leitaba lamdam ama hanjilakpa ngamgane mit namakhak panglaga manipur da lengak toba oithokloi mit animak panglaba matungda lamdam asi kayam sokchilabage haibadu munna yengbiyo hauji chadnaragliba gun culture asina haugalakliba angang singi punsida aduki matik sokalle lamdam asta leiriba mipung khudingmak wakal taminaduna afaba lamdam ama semnaba honaminase amadi lengak nasu manipur gi oiriba phibam asigi matangda khanaduna matau karamna tangdu leitaba mahausa gi phibam da hanjilakani haibadu haibasu assembly mifam da pukhatuna khanabiu haike ngasi makoigi manipur kunai ase mitupna lammunna bagidamata refugee sing lammunna bagidamata akoi maitai singida attack tarotana maitai pudamak tumna bamanga sanu haigana thangilai ba khongjang asigi charangna balan manung wabana khamthenga ba sida aikhoida haifan to phong khangdaba manipura gan culture amakak sangil akanda sumaina akoi maram sada ni phaba adigi mi yumda leijari badawda akoi phuba seiba otpa nai bata goda akitu jumi piangang da pohanba adigi office kaya mamai thagiba tasiyang sigi polase manipur government na akan banyang sanghaningi maramdi ngasi manipur government na lawbiriba santi hanjile yes santi haibase jarat ki mi pungpudi mangna pami aduga manipur government na su pami simak su sindung oidana santi hanjilmo oisano adugo gun culture amakak mangda ta leraga karamba mongda santi oigadoino hujik assembly phaming agi serak asida akoi karamna santi hanjingda dage haibase yang kupna manung yongna khanabiraga tasena huji manga tariba gun culture se masi shop tawraba matungda santi haibadudi masado topeni kelila kadaba pone haiba Nakalam romda ne sogi advisor Sinam Prakash ki loinabi Sinam ongbi somolatana phungdorakpada sakhang dabu kulai paiba singna micham singda aki akhang nanganbagi thabak asi tawhanningde mahaki mapuroibana mara leramlabasu karino haibadu hainafam thokpani adubu wafam amata haidana pigliba angang sing leiba yumda aki akhang nanghanbagi wakhalol leiriba asi yaningde chumthok haningi leibak fabadagi asok apandin nanghaude adubo class 10 thagadaba machanupi pakhatkhibadagi mayumda phol leitana home tutor gi mayumda thamle masiguma thawong asi matungda amuk hana tawbiganu hainasu phungdokhe Isan pizza ko yung harlay baliga. Ko yung harlay baliga. Mo na nasa ko dai isan pizza tuman badagi hongboga. De manang ka dalo isan ka di class out ni khase ko ni mai ka dalo na matam sila. Isan pizza ki le ka ngad bot trega. Mai ka ngada. Alu wa tigi wa ngam sa se pai na pammaga na mo ni ala thwa ka dai na thong han ko thok ni la. To ko ngam ka ngada ka le bi mo mo sun tham se. Lai bai sa la. Amu ni ma na mo to isan pizza no mai mo ni na ma ko to sin to ko de ga isan pizza ai isan pizza no ma to ma pa ni na ina ku se sam ga puthokpaneba puthokpa nganje mo no isan pizza mo mo no le taw ma ning da ilaga gari so piyo na hai gari so isan pizza ki le de puthokpa pi baneba ai gari massage mo no puresa khare so na kan isan pi gi dum de taw ne ni na sida ai gi dum je thambo upuje gi mo ne ai lo ka sana lu ka ai gi mo yo ko sa ha pa ge puresa khare ba ai so gari su pu ne ge ai mi dang da ai na ko gi in was ai in box ko baneba ma ga ngang mari ngang ne ba ngang ani mo ne tin ko bi ne ga ge sin bo ga ani ma ai ni bo ko ga lai ba ga ri ke da je ju pu re mo na
ꯑꯗꯣ ꯁꯤꯅꯤ ꯅꯪꯒꯤ ꯅꯨꯄꯥꯅ ꯁꯤ ꯇꯧꯕꯅꯦ ꯑꯗꯨ ꯇꯧꯕꯅꯦ ꯊꯤꯕ ꯂꯥꯛꯑꯒꯗꯤ ꯃꯣꯏ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯐꯝ ꯊꯣꯛꯄꯅꯦꯕ ꯑꯩꯉꯣꯟꯗ ꯅꯪ ꯅꯨꯄꯥ ꯀꯥꯏ ꯂꯩ ꯄꯨꯊꯣꯛꯎ ꯈꯣꯠꯂꯨ ꯑꯗꯨꯝ ꯀꯩꯝꯇ ꯍꯥꯏꯗꯦ ꯋꯥꯍꯩ ꯁꯨꯡꯍꯥꯏ ꯍꯥꯏꯗꯕꯤꯗ ꯄꯣꯠꯁꯦ ꯄꯨꯔꯕ ꯃꯇꯨꯡ ꯐꯪꯉꯕ ꯃꯇꯨꯡꯗ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯦꯝꯕꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯃꯃꯥꯡꯁꯤꯗ ꯌꯧꯔꯀꯥꯟꯗ ꯏꯇꯥꯎ ꯊꯣꯛꯂꯛꯑꯣꯅ ꯇꯧꯔꯒ ꯃꯣꯏꯁꯦ ꯄꯨꯂꯞ ꯆꯠꯈꯤꯕꯅꯦꯕ